अहान ममक्ता द डायमंड रेडियो चैनल असिना पुथोकचब थौरम क्राइम रिपोर्ट्स के थौरम असिबु ताबिरिबसिंगबु जेम्स हैगुरजमना तरामना उक्चबग लोइनना इकोकनोना खुरुमजरी ngasi su puduna lakchari diamond radio channel asigi crime report chamaga humbutara shubutanga pokso ek haibisakari the protection of children and sexual offense act pokso english sing ani taraga nithoi haribe ek asigi makhada sahi sudriba angang sing bu karigumba sexual abuse tawrubadi amadi harassment tawrubadi mahakpo siba phawbagi cherak pibe yaba dugumba ek amakhak Jun gi tang taraga mapan English singani tarani thoida semkiba dugumlaba ek makhalamani adubu ek asi leina crime kya thokli chahi nauriba kya da sexual harassment thokdok kya marum thok lek masagi chahi tarahumdoi khaktamak surabi class 8 tamlibi nupi micha amagi ikai khumnaba namdun manghan bikiba thokdok amagi matangda police na lokolopa case amagi YL da maral leire haina law thokraba miyo ama court na Sahi kun jail do thamnane nabigidama English sing ani taraka mapan megi tang kunda phadok piki Jasmine amasung order asai Uripok Serap Court Complex taleba Special Judge Spoksogi Imphal West ki Maibam Manas Kumarna convict asigi sentence hearing pangthok daba matungda open court ta lauthoki court a chahi kun jail do thamnane nabigidama phadok pikraba convict adugi maming Irungbam Dhanajit chahi kuntrarom suraba miyo amani Imphal East ki Lamlai Police Station ki manung chanba pungdongbam awang lekai digi ai tombagi machanupan mahana chahi nauribi nupi macha ama kumja lising ani taraga taret March ki tang tarahumdoi numidang pung taret makhairom tarakpada mayumgi thongal maya dagi kidnap togduna puraga sekta da lebi yum amada losinduna thamlaga numit humni chupna ikai khumnaba manghan bikibani Thogdok asigi matangda nupi masa asigi apokpa mapana Women Police Station Imphal East mathangi March ki tang taramari English singani taratreta ayiba report ama oina case file toki report asigi matungina police na Indian Penal Code ke section 366 368 amasung protection of children from sexual offense pokso ki ek English singani tarani thogi section taruk ki makhada FIR ama number na 12/3/2017 register togduna case amalokhatki case asiga mari leinana nupi masa asibu rescue torga chenari bamiyo asifana na bohonabada mahak nupi masa asiga loinana police station amada surrender torkibani togdok asida chenari bamiyo asai mayum pandunu macha leiraba miyoi amani togdok asigi matangda police na victim amasung accused bu Resident Institute of Medical Sciences RIMS ta medical examination tawbuga loinana investigation chatharba matungda case asigi charge sheet komja lising ani taraga taret August 13 ta court asida thangalaki court charge sheet asida yumpham oiraga special trial poksogi case number 6 of 2017 lokhatuna YL chatharkibani loinana case asigi hearing megi tangmari English singani taramapanda reserve tawduna thamlakpa matung judgment amasung order asai haukiba megi tang kunda lauthoktuna mahakpu mara leiri haiduna haikibani masigi matung megi tang kungo humdoida hearing order chathaduna jail da chahi kun phadu oina leinenaba sel oina lupali sing yankhai fine thigedabani haina order thoki fine gi senpham asai court deposit tawraga victim nupi mesa asida compensation oina pigedabani karigumba fine gi senpham ase pidrabadi mahakki phadoki matam tha taruk amaga shangtokadabani adubu hana jail da leiba numit singdi phadoki matam asidagi kakthagani court ke order asna victim masada compensation scheme for women victims survivor of sexual assault under crime English sing ani tarani pangi section 357A gi makhada mahakki apokpa mapagi khuthangda lupa lakh manga gi senpham compensation oina pigedabani adumainama hana case asiga mari leinana karigumba compensation phangkiba leiragadi senpham adu phanggadaba senpham asidagi kakhaugani haiduna court order toki paisa piraga nupi mecha adugi jati halakadori imung manungna thengnakiba awaba sing adu paisa aduna mengkhatpa yagadori chaina adu sel khara aduna mengkhatpa yagadori miyamna hangnariba wafamdi pokso ek ki makhada miyoi adu karigidamak sibagi cherak pidribani nupi mecha adu sumhatangi chahi tarahomdoi
ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯇ꯭ꯔꯤꯕꯅꯣ? ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯛꯅꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯣꯛꯁꯣ ꯑꯦꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯪꯅꯔꯤꯕ ꯋꯥꯐꯝ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯒꯗꯒꯦ? ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯋꯥꯔꯤꯗ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯔꯕꯁꯨ ꯋꯥꯅ ꯇꯥꯔꯕꯁꯨ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛ ꯇꯥꯔꯕꯁꯨ ꯑꯗꯣꯝꯗ ꯋꯥꯔꯤꯕ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯆꯦꯅꯥ ꯐꯥꯎꯔꯝꯒꯅꯤ? ꯋꯥꯍꯪ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤ꯫ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯐꯥꯗꯣꯛ ꯑꯣꯏꯔꯕ꯭ꯔꯥ? ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯋꯥꯍꯪ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯂꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯆꯍꯤ ꯁꯨꯔꯕꯁꯨ ꯅꯨꯄꯤꯕు ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯃꯁꯥꯅ ꯌꯥꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯔꯒꯤꯗꯃꯛ ꯏꯖꯠ ꯀꯌꯥꯃꯔꯨꯝ ꯃꯥꯡꯍꯟꯗꯨꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ꯫ ꯑꯩꯈꯣꯏꯗ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯕ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯏꯔꯝꯗꯝ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤ, ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯊꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯔꯨꯑꯣꯏꯅ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯈꯣꯏꯗꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯕ ꯆꯨꯝꯂꯕ꯭ꯔꯥ? ꯃꯈꯣꯏꯕꯨ ꯇꯝꯕꯤꯕ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 3 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯖꯒꯥ ꯑꯃꯗ ꯀꯦꯁ ꯑꯁꯤꯗꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯆꯔꯒ ꯂꯥꯟꯁꯤꯂꯤꯌꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯂꯥꯟꯁꯤꯂꯤꯌꯨ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 3 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ KG 1 ꯈꯛꯇꯃꯛ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13 ꯏꯪ 2013 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩꯀꯥꯏꯗꯨꯃꯛꯇꯗ ꯂꯩꯕ ꯃꯩꯀꯤꯟꯒꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯊꯣꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯠꯄꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯂꯩꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯩꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯅꯣꯅꯦꯗꯒꯤꯅꯤ꯫ ꯌꯥꯝ ꯋꯥꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6 ꯁꯨꯕꯅꯤ꯫ ꯅꯨꯄꯤ 3 ꯑꯗꯨꯒ ꯅꯨꯄꯥ 3ꯅꯤ꯫ ꯃꯈꯣꯏ ꯃꯌꯨꯝ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯤ꯫ ꯃꯄꯥꯗꯣ ꯃꯩꯇꯩꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯁꯤ ꯀꯦꯟꯁꯔ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯨꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯣꯝꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯈꯤ꯫ ꯃꯃꯥꯒ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯠꯇꯁꯨ ꯌꯥꯎꯔꯨꯗ꯭ꯔꯤ꯫ ꯃꯃꯥ ꯑꯁꯤ ꯂꯧꯔꯒ ꯑꯗꯨꯃꯛ ꯅꯣꯅꯦꯗ ꯂꯩꯕꯅꯤ꯫ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯇꯁꯨ ꯁꯨꯡꯆꯠ ꯆꯠꯂꯨꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯃꯌꯨꯝꯅ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯃꯃꯧ ꯑꯣꯏꯅ ꯃꯆꯥ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯗꯦ꯫ ꯃꯃꯥꯁꯨ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ 2 ꯂꯩꯔꯤ꯫ ꯈꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯂꯩ꯫ ꯆꯤꯡꯗ ꯑꯐꯪꯕ ꯁꯨꯔꯒ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯂꯐꯨ ꯊꯔꯣ, ꯂꯥ, ꯁꯤꯡ ꯂꯐꯣꯏ, ꯍꯩ-ꯔꯥ ꯊꯤꯔꯒ ꯌꯣꯜꯂꯒ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯃꯠꯇ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯕ ꯎꯔꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 1 ꯐꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯆꯍꯤ 2 ꯉꯥꯏꯔꯤꯕꯤ ꯑꯃꯈꯛ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯦꯖꯤꯛ ꯚꯦꯟ ꯊꯧꯏ꯫ ꯏꯅꯦꯝ ꯏꯀꯨꯅ ꯄꯥꯝ ꯑꯗꯨꯃꯛ ꯁꯨꯗꯨꯅ ꯂꯩ꯫ ꯑꯗꯨꯃꯛ ꯄꯪꯋꯥ ꯋꯥꯗꯅ ꯌꯥꯝꯅ ꯀꯣꯝꯅ ꯆꯥꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯌꯥꯝꯅ ꯈꯪꯕ ꯑꯉꯥꯡ ꯑꯃꯈꯛ꯫ ꯃꯃꯥꯗ ꯁꯤꯃ ꯆꯥꯒꯦ, ꯁꯤꯃ ꯁꯦꯠꯀꯦ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯩ ꯇꯝꯕ ꯐꯪꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ, ꯆꯥꯃꯤꯟꯅꯔꯕꯁꯨ ꯆꯥꯃꯤꯟꯅꯗ꯭ꯔꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯐꯣꯟ ꯇꯧꯕ, ꯃꯆꯤन मनाउसिंग मथंग पाइहन्दुना वारी साबा ममागो वारी साबा अमदी कैरो लेकाय अदुदा लेहौरिबा ममानबिसिंग महांगना हंगजबा मखोइबु तत्तना ममादा महांगना वारी साबा मतमदा हंगजे मदु तारुरगा इसु यामना नुंगाइसे स्कूल चटपदगी हेना महा करिगुम्बा मफम अमदा कोइदुना चतुना सानाबा हाइबदु लेथि नोंग फादोक आइगा बिष्णुपुर बाजारदा पोट लेबा चटमिनि मसी मंगारे महांगना मपान थोकपा हाइबबु थौदोसी थोकिबा नुमिसे आइदि पामदा चले निंगोल सिंग लाई खुरुम सिलाओ हाइबदगी आई तंगाइ फदना चटखिबनि अहिंग लेक्लगा आई हलक्लगे हाइदुना खनकी नुमितो पुंग तरुक मखाइ मुक तारे आइगी नुपाना इंगोंदा हाइबदा थोंगालगी कुंथोंदो लोनसिलगे हाइदुना महाक थोकिबनि हाइ
ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯀꯣꯟꯊꯣꯡ ꯂꯣꯟꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯁꯟ ꯆꯪꯉꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯏ ꯍꯥꯏꯗꯨꯅ ꯆꯍꯤ 6 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯁꯨꯡꯆꯪ ꯆꯪꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯝꯃꯤ ꯃꯍꯥꯛꯅ ꯆꯪꯉꯛꯃꯟꯗꯕꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯣꯡꯒꯥꯟꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯏꯀꯧ ꯀꯧꯕ ꯃꯇꯝꯗ ꯀꯧꯕꯁꯨ ꯇꯥꯈꯤꯗꯦ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯗꯨꯀꯥꯟ ꯐꯥꯎꯕ ꯆꯠꯇꯕ ꯑꯉꯥꯡꯅꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕꯗꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯗ ꯑꯃꯨꯛ ꯍꯪ ꯆꯤꯡꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯨꯝꯅꯃꯛꯇ ꯊꯤꯕꯗ ꯃꯍꯥꯛ ꯐꯪꯈꯤꯗꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯣꯏꯍꯪ ꯍꯪꯈꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯃꯍꯥꯛ ꯀꯞꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯁꯥꯗ ꯏꯁꯨ ꯑꯣꯔꯣ ꯇꯥꯏ ꯍꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯃꯐꯤꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩ ꯍꯥꯏ ꯏꯁ ꯀꯔꯤꯅꯣ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪꯗꯤ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯦꯛꯇꯤꯟꯒꯥꯏꯅ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯄꯨꯡ 9:30 ꯑꯗꯨꯃꯛ ꯇꯥꯔꯦ ꯈꯨꯗꯛꯇ ꯃꯍꯥꯛ ꯈꯨꯜꯗ ꯇꯥꯈꯤ ꯄꯨꯂꯤꯁꯇ ꯇꯥꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯇꯧꯔꯦ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯄꯗ ꯃꯦꯠꯀꯤꯟꯒꯥꯏ ꯂꯩꯔꯝꯗꯦ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯃꯦꯠꯀꯤꯟꯒꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯍꯤ 6 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯤꯕ ꯅꯥꯕ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤꯅꯦ नखोई इमुंग मनुंगसे केस कया मारुम पांचलगने नखोई अवाबा तागनी असुमना पुलिसता हाइबदगी मचाना पा पुथोरखी थौदोग असगी मतुंगदा आइगी नुपाना इंगोंदा फोन तौरखी अखोइसु नोंगानबगा महाकी ममागा मबुंग पुन्ना मफम अदुदा लामिनकी हॉस्पिटल उनरे अंगांगी फिबम अदु यामना सोक्सिना लेरम अइना फजना हंगबा मतमदा महागना हाय अइना कोन्थोंग लोलिंगेदा मेकिंग गाइना नमदुना आइगी खुद पाइदुना चिन सुमेले अदुगो महागना लबुक लोमदा इबु पुदुना चले अदुगो मफम अदुदा इबु इज्जत मांगनकी अदुगा महाक यु सुमनम यामनामी महाक यु यामना थकपा माले अदुगा अमुकसु आइबु लबुक अदुगी सोरो चिंगदुना खरा लापा मफम अमदा पुरगा आइबु अमुक हना इज्जत मांगले आइगी फिरोलसु महागना लोइना लोकथोइ अदुगा चै अमा पाइरगा महागना आइगी हक्सांगी मफम सिंगदा महागना चैदुना यामना कन्ना थिले अदुगी मतुंगदा नुपा अदुना आइनानि हाइगनु मसे पुनमकसे दंदीबोंगनानि हायु आई मेकिन गाइ नते दंदीबोंगनि हायु अदुगा करिगुमा नंगना मसिदा यादा तारगदी से नंगी नखौरसे मेलगा इना हाटकदमने असुमना आइगी खौरि मेटके आई बाप अदुम ताखिद्रे अदुबु आई लाइबुक फबदगी आई सिहौद्रे महाक चतके आई ज्ञान तारके मदुगी मतुंगदा आई माना लौथोकपा फिरोनसिंग अदु सेसेलगा आई नुमिदांग अदुदा याम वाना चतपा ngam अैगी इसादा ई थोकपा मखै आई युमदा लाखिबने असुमना महाकना तमखि महाकना हॉस्पिटल लेबदु हौगत कांखतपा ngमखिदे मपान थोकपसु यादबदगी पाइप थिंजिनखि महाकि हक्सांग थोंगी मनुंगदा यामना सोकपा ई अदुम चतपा लोइनना मसा अदु अदुम सोक्सिलक्तुना थौदोक अदुदगी महाक लेखिद्रे मसिगी मतुंगदा मंदोमचाना मखाताना हाइरखि अैगिदा लेरगा सुम सिगुम थौदो मथोकसे आई यम नुंगाइति आइना खनबददी पुलिसना फाकिबा मेकिनगाई सही सुरमगद्रा हाइना खले महाक क्लास 10 तंबने निथि नुंगाइना महाक स्कूल सुकादबने सोइदनमकि महाक सही 19 सुरमगनि अदुबु सही सुद्रि हाइदुना जुबिनाइनदा महाक थंखि मखुगी इमुंगदो युसु योले अदुबु थौदोसिगी मतुंगदा लेकाइना वारेप लौनबदा नुपा मसासे अमुक हना खुन्ना सिदा चंगलकपा यादबा हाइदुना लेकाइना वारेप ताकि मयुम कैसीबा इमुंग मनुंग हुपना तानबदी लेकाइना सुतौखिदि थौदोसिगी मतुंगदा नोनेदगी मखुगी मरी मतागी इमुंग यामना लाखि सोंगी सु मीटिंग तौदुना रैली चत्तुना वारेप कया लौदुना चप चाबा मतेंग अदुमक मियामना पांगबिखि नुपा मसासे थौदोक थोक्त्रिङै मतमदा अैखोइदा मरक मरकता अदुमक चंगपा नुपा मचानि अैखोइनि लेरिबा युम असिगी एक ममांगदा लेबा युम अदुगी इमुंगी मचानि याम चमना लोइनखि माना पिखरबा अंगांग अदुदा असुमना तौगनि हाबसे अैखोइ थाजखिदि लैसाबी मचा अमसु नथि पिखरबा सुमनतंगी चही 3 की अंगांग असिगी ममा अमदि मबोक यामना वहाले नोंमा सुदबदा चरा हेनबदुदा थौदोक असिदगी अमुक हेना सुबा नोंमा ngमखिद्रे मदुगी मतुंगदा पैसा पुदुना सथोक चचिन तौनरे पैसा सु पुथरे मचा लैतबगी अवाबगी मथक्ता सेल पुथदुना इमुंग मनुंगी अवाबा मरक्ता अवाबगी मथक्ता अवाबा हापा हाबेदो ओइ मचा सिंग खर चावबदी याव थबक सुदुना सेन ताले मतेंगबुदी पांग
ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨ ꯀꯥꯃꯣꯡꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕꯁꯤ ꯑꯃꯨꯛ ꯇꯥꯍꯜꯂꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯗ ꯁꯔꯝ ꯆꯠꯇꯨꯅ ꯅꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯦꯗꯅ ꯑꯉꯥꯡ ꯑꯗꯨ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯗꯣꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯆꯤꯡꯃꯤꯁꯤꯡꯗꯗꯤ ꯀꯌꯥꯗꯤ ꯊꯣꯛꯇꯕꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯇꯠꯇꯅ ꯊꯣꯛꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗ ꯏꯟꯈꯠꯂꯛꯄ ꯆꯍꯤ 13, 15, 16 ꯐꯥꯕꯁꯨ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯆꯍꯤ 6 ꯈꯛꯇꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯑꯃꯝꯕ ꯐꯥꯎꯏ ꯔꯦꯞ ꯇꯧꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇꯁꯨ ꯁꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯞ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯠꯇꯣꯛꯂꯝꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯀꯌꯥꯗ ꯊꯤꯅ ꯑꯣꯠ ꯅꯩꯔꯕꯅꯣ ꯀꯣꯟꯊꯣꯡ ꯊꯤꯡꯕ ꯊꯣꯛꯆꯈꯤꯕꯅꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯗꯨ ꯃꯤ ꯐꯠꯇ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄꯅꯤꯅ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯡꯕ ꯅꯝꯗꯨꯅ ꯂꯝꯍꯥꯡꯗ ꯄꯨꯈꯤꯕꯗ ꯀꯅꯥꯅꯕꯨ ꯇꯥꯒꯅꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨꯗ ꯁꯤꯔꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯀꯅꯥꯃꯠꯇ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯧꯗꯣꯛ ꯑꯁꯤ ꯅꯝꯗꯨꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯃꯇꯝ ꯈꯔ ꯍꯤꯡꯍꯟꯕꯤꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯦ ꯃꯣꯕꯥꯏꯜꯗ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯠꯀꯤ ꯁꯥꯏꯠꯁꯤꯡꯗ ꯆꯪꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯀꯌꯥ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯎ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯊꯦꯡꯅꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯥꯞꯅ ꯆꯠꯄꯁꯨ ꯅꯠꯇꯦ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯂꯥꯟꯈꯤꯕꯁꯨ ꯅꯠꯇꯦ ꯀꯣꯟꯊꯣꯡ ꯊꯤꯡꯖꯤꯟꯕ ꯊꯣꯛꯈꯤꯕꯗꯅꯤ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯤ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯔꯨꯗꯨꯅ ꯅꯤꯁꯥꯅꯕꯨ ꯃꯥꯡꯉꯕ ꯁꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯇꯅ ꯃꯍꯥꯛꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯉꯝꯒꯗꯕ ꯆꯩꯅꯥ ꯈꯪꯉꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯃꯈꯣꯏꯕꯨ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯕ ꯇꯉꯥꯏꯐꯗꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯏꯀꯥꯏ ꯏꯀꯤ ꯂꯥꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕ ꯇꯉꯥꯏꯐꯗꯦ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯍꯔꯥꯎꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯄꯣꯛꯂꯨꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯆꯤꯡꯊꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯆꯤꯡꯗ ꯑꯐꯪ ꯑꯐꯪꯕ ꯍꯦꯛꯇꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯤꯒꯤꯗ ꯂꯩꯈ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯒꯅꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯟꯗꯣꯝꯆꯥꯅ ꯂꯨꯅ ꯇꯧꯖꯗꯨꯅ ꯊꯝꯖꯔꯛꯈꯤꯕ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯔꯅꯤ ꯃꯍꯩ ꯇꯝꯕ ꯐꯪꯒꯅꯤ खरा साफरनी हाइदुना थाजरुबदी असुमना थोकनबरा चाबा चादबा लाइरबी ममा अदुगा लेमिनजरमलबदी असुमना थोय हाइनसु तक्सी सोलमगनी नुपी नुपा कयाना अहानबे युम्बान काइनरगा मसा सिंगी खंदुना अमुक युम्बालुबा ममा मैतै नुपा अमदा चिंगमी नुपी लौबा मयुमदसु पुसिनबा ngamdaba अदुबु मचादी मयाम अमा पुक्सिले मखोयना मसा सिंग असिगी मराइबक थियनकी सेनबा ngamद्रबा मचा कया ओहेले मरमदुना मीना खुदोंग चाबा लौबा हाइबसिदी इराइ लाइबा मसाना ताब नोने यामना नुक्सिबा मफम अमनि इंगना चिकना सु नोमदुना लेनरी मफम अदुदा लेबा अंगांग असिना मंदोम चागी मनाक्ता लाकपदा खुदोंग थीबा सि थोकिबनि असुमना थौदोग सि थोकिरे थोकिबा थौदोग इंग्लिशिंग अनि तरा तरुतनि अदुरबदी पोक्सो एक कदाइदे चटखरे मरा लेरबा एक्यूज अदु चही सुदे हाइदुना जुबिनाइल द थमदुना महाकु जुबिनाइल होम द मतम खर लेरगा थादोकिबसिना थोलिबा थौदोग असिगी केस की वारोइसिन पुरकपा यागदौरिब्रा चिंगदा थोकपा थौदोग नि हाइदुना तमदा लेरिबा अखोइगी थमोइदा करिगुम्बा अमता तक्सी सोलरोइसिरा चिंगदा थोकपो ओइरो तमदा थोकपो ओइरो थोलिबा थौदोग असि अखोइगी ताइबंग मियोइबा हाइबा असिगी पुरुप मनुंगदा थोकपा ngaktani थोलिबा थौदोगसिंग असिदा अखोइ पुनमंगना निंदा तौपम थोइ अदुदि अदोमना करिगिदमक तुमिना लेबिरि अदोंगी मुंगदा थोकते असिनत्रा अदोंगी चलदा थोकते अदोंगी लेकाइदा थोकते अदोंगी सागैदा थोकते अदुरबदि थोगलोय हाइनिंगाइ तमनिंगाइ दि लेते सेक्शनबा अमखक चंगी ममा मपा सिंगना मसा नुपी सिंगदा काउंसलिंग पीबा वारी वताई साबा चही पिकलबसु चही यामद्रबसु फत्रबा हुमजिलगलिबा नुसित सिंग सिगी वारी सिंग सापम थोइ इंखलगलिबा मचानुपा पोकपा सिंगदसु ममा मपाना इकाइबा हंगोइबगी वखलोन नाकंदा थमदुना मखोइदा नुपी अमसुंग नुपागी रिलेशन करिनो मसिदगी करी थोलकपा याय यामना सेंगना मखोइबु चेक्सिनबा मथोक ताइ मचानुपा सिंग पाइरिबा मोबाइल फोन दा करम साइट चंगदुना करी येंगी करी खोंथांग थांगी करम मोंगदा सिजिनरी करम लंबी अमदा चटली हाइबसे यामना कुपना येंगसिनबगी मथौ तारि
ꯄꯟꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯇꯔꯥꯏꯅ ꯂꯧꯕꯤꯔꯝꯃꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯟꯇ꯭ꯔꯤꯒꯤ ꯏꯃꯨꯡ ꯁꯦꯜ ꯄꯥꯏꯕꯒꯤ ꯏꯃꯨꯡ ꯁꯪꯒ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯂꯩꯔꯛꯂꯣꯏ ꯊꯣꯛꯂꯛꯂꯕꯗꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯆꯥꯂꯛꯀꯅꯤ ꯀꯅꯥꯃꯠꯇꯅ ꯈꯥꯝꯕ ꯉꯝꯃꯣꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯝꯂꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯄꯥꯝꯗ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯑꯗꯨꯃꯛ ꯅꯝꯕꯤꯌꯨ ꯑꯩꯒꯤ ꯑꯋꯥꯕꯗ ꯀꯅꯥꯃꯠꯇ ꯌꯥꯎꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯅꯁꯨ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯑꯗꯣꯝꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯔꯣꯏ ꯑꯗꯨꯕꯨ ꯊꯣꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯒꯤ ꯐꯠꯇꯅꯅꯕ ꯋꯥ ꯉꯥꯡꯕꯤꯔꯨ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯨꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ